ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯑꯩꯒꯤ ꯃꯆꯤꯡ ꯐꯠꯇꯕꯤ ꯅꯨꯡꯁꯤꯕꯤ ꯃꯥꯄꯜ ꯁꯨꯕ ꯇꯥꯡꯀꯛ꯫ ꯊꯥꯕꯜꯁꯨ ꯂꯣꯏꯈ꯭ꯔꯦ, ꯑꯦꯛꯖꯥꯝꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯅꯨꯡꯁꯤꯕꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯄꯥꯔꯤ ꯅꯨꯡꯁꯤꯕꯤꯗ ꯄꯥꯎ ꯐꯥꯎꯗꯤ ꯐꯥꯎꯅꯤꯡ, ꯐꯥꯎꯔꯨꯔꯒ ꯀꯔꯤ ꯍꯥꯏꯈꯤꯅꯤ ꯈꯟꯕꯗ ꯑꯃꯨꯛꯁꯨ ꯉꯝꯗ ꯈꯟꯖꯥꯟꯅꯔꯒ ꯂꯩ꯫ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯕꯤꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯃꯁꯥꯗꯣ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯏ꯫ ꯀꯝꯗꯧꯅ ꯄꯥꯎ ꯐꯥꯎꯅꯁꯤꯒꯦ ꯈꯟꯕꯗ ꯈꯟꯐꯝ ꯈꯪꯂꯝꯗꯦ꯫ ꯈꯪꯍꯧꯗꯅ ꯅꯣꯛꯐꯦꯠ ꯇꯧꯏ ꯄꯥꯔꯤꯗꯣ꯫ ꯁꯤ ꯑꯣꯏꯔꯗꯤ ꯃꯥꯅ ꯑꯩꯅꯦꯁꯨ ꯈꯪꯂꯔꯣꯏ, ꯄꯥꯎꯁꯨ ꯐꯥꯎꯅꯕ ꯐꯪꯂꯅꯤ꯫ ꯄꯥꯔꯤ ꯀꯅꯥꯝꯇ ꯈꯪꯗꯕ ꯁꯤꯝ ꯑꯃ ꯂꯧꯊꯣꯛꯂꯨꯏ, ꯑꯗꯨꯒ ꯅꯨꯡꯁꯤꯕꯤꯗ ꯄꯥꯎ ꯐꯥꯎꯅꯕ ꯍꯧꯔꯛꯏ꯫ ꯅꯨꯡꯗꯥꯡꯅꯤ, ꯅꯝꯕꯔ ꯈꯪꯗꯕ ꯑꯃꯗꯒꯤ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯊꯥꯔꯛꯏ꯫ ꯍꯥꯏ꯫ ꯃꯦꯁꯦꯖꯇꯣ ꯌꯦꯡꯂꯒ ꯅꯨꯡꯁꯤꯕꯤ ꯃꯊꯟꯇ ꯈꯟꯖꯩ, ꯀꯅꯥꯅꯣ ꯍꯥꯏꯒ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯁꯤꯅ? ꯍꯜꯂꯣꯏ ꯃꯦꯁꯦꯖꯀ ꯑꯝꯇ꯫ ꯅꯨꯡꯁꯤꯕꯤ ꯃꯦꯁꯦꯖ ꯍꯟꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯃꯨꯛꯀꯁꯨ ꯊꯥꯔꯛꯏ꯫ ꯍꯥꯏ꯫ ꯃꯦꯁꯦꯖ 7-9 ꯁꯨꯔꯦ, ꯅꯨꯡꯁꯤꯕꯤꯁꯨ ꯃꯦꯁꯦꯖ ꯍꯟꯗꯦ, ꯍꯟꯗꯛꯃꯨꯛꯇꯤ ꯃꯤꯡ ꯀꯧꯔꯛꯏ꯫ ꯍꯥꯏ ꯅꯨꯡꯁꯤꯕꯤ, ꯑꯩ ꯈꯪꯗ꯭ꯔꯕꯣ? ꯑꯦ, ꯀꯅꯥꯅꯣ ꯁꯤꯗꯤ? ꯅꯍꯥꯟ ꯊꯥꯕꯜꯗ ꯐꯣꯟ ꯅꯝꯕꯔ ꯄꯤꯈꯤꯕꯗꯣ꯫ ꯑꯩꯗꯤ ꯀꯅꯥꯝꯇꯗ ꯐꯣꯟ ꯅꯝꯕꯔ ꯄꯤꯈꯤꯗꯦ꯫ ꯍꯣꯏ, ꯄꯤꯌꯣꯅꯗꯤ ꯃꯌꯥꯝ ꯍꯥꯏꯔꯛꯑꯦ, ꯑꯗꯣ ꯑꯩ ꯀꯅꯥꯝꯇꯗꯤ ꯄꯤꯈꯤꯕ ꯂꯩꯇꯦ꯫ ꯅꯨꯡꯁꯤꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯄꯥꯔꯤ ꯃꯊꯟꯇ ꯑꯃꯨꯛ ꯋꯥꯈꯜ ꯇꯧꯖꯩ꯫ ꯍꯩꯁ, ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟꯒ ꯂꯩꯔꯝꯒꯗ꯭ꯔꯥ? ꯂꯩꯔꯝꯂꯗꯤ ꯀꯝꯗꯧꯕ? ꯑꯁꯨꯝꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯑꯃꯨꯛ ꯃꯦꯁꯦꯖ ꯊꯥꯏ꯫ ꯑꯗꯣ ꯅꯨꯡꯁꯤꯕꯤ, ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ꯫ ꯍꯣꯏ, ꯍꯥꯏꯔꯛꯑꯣ꯫ ꯑꯗꯣ ꯅꯪꯒꯤ ꯃꯁꯛ ꯈꯪꯗꯤꯌꯦ ꯑꯩꯗꯤ, ꯐꯣꯇꯣ ꯊꯥꯔꯛꯑꯣ, ꯃꯤꯡꯁꯨ ꯍꯥꯏꯔꯛꯑꯣ꯫ ꯄꯥꯔꯤ ꯋꯥꯈꯜꯗ ꯑꯃꯨꯛ ꯈꯜꯂꯤ꯫ ꯃꯁꯤ ꯅꯨꯄꯤꯁꯤꯕꯨ ꯅꯨꯄꯥ ꯀꯌꯥꯅ ꯀꯣꯏꯕ ꯖꯥꯠꯂꯅꯦ? ꯀꯃꯥꯏꯅ ꯈꯪꯗꯣꯛꯀꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯃꯦꯁꯦꯖ ꯑꯃꯨꯛ ꯊꯥꯔꯛꯏ꯫ ꯅꯨꯡꯁꯤꯕꯤ, ꯅꯪ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ? ꯀꯩꯒꯤꯅꯣ ꯑꯗꯨ ꯍꯪꯂꯤꯗꯤ? ꯅꯪ ꯀꯅꯥꯅꯣꯁꯨ ꯈꯪꯗꯦ, ꯅꯪꯒꯤ ꯅꯁꯛꯇꯣ ꯍꯥꯟꯅ ꯇꯥꯛꯑꯣ, ꯑꯗꯨꯒ ꯂꯩ ꯂꯩꯇꯦ ꯇꯥꯛꯀꯦ꯫ ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯂꯩ ꯂꯩꯇꯦꯗꯪ ꯍꯥꯏꯕꯤꯌꯨ, ꯑꯗꯨꯒ ꯑꯩ ꯍꯥꯏꯒꯦ꯫ ꯂꯩꯇꯦ, ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ? ꯍꯥꯏꯔꯛꯑꯣ꯫ ꯑꯗꯨꯕꯨ ꯈꯣꯏꯗꯥꯖꯕꯗꯤ ꯂꯩ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯍꯪꯂꯤꯗꯤ? ꯑꯩ ꯁꯣꯝꯕꯨ ꯊꯤꯖꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯑꯁ ꯌꯥꯔꯦ ꯅꯪ ꯀꯅꯥꯅꯣꯁꯨ ꯇꯥꯛꯇꯦ, ꯑꯗꯨꯒ ꯑꯩ ꯑꯣꯐ ꯇꯧꯔꯦ꯫ ꯅꯨꯡꯁꯤꯕꯤ ꯅꯦꯠ ꯑꯣꯐ ꯇꯧꯈ꯭ꯔꯦ꯫ ꯄꯥꯔꯤꯗꯤ ꯂꯥꯡꯇꯛꯅꯕꯗ ꯂꯣꯏꯔꯦ, ꯅꯨꯡꯁꯤꯕꯤꯅ ꯈꯣꯏꯗꯥꯔꯤꯕ ꯃꯤꯁꯛꯇꯨ ꯈꯪꯅꯤꯡꯕꯅ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯏꯀꯥꯏ ꯃꯥꯒꯤ ꯅꯝꯕꯔꯗꯒꯤ ꯐꯣꯟ ꯇꯧꯔꯛꯏ꯫ ꯑꯃꯗꯨꯁꯨ ꯔꯤꯡ ꯈꯤꯡꯂꯛꯄꯒ ꯅꯪꯗꯦ, ꯄꯤꯛꯑꯞ ꯁꯠ ꯇꯧꯏ꯫ ꯍꯜꯂꯣ ꯁꯥꯔ? ꯍꯜꯂꯣ, ꯁꯥꯔ ꯀꯧꯒꯅꯨ꯫ ꯁꯥꯔ ꯀꯧꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ, ꯏꯊꯛ ꯊꯣꯡꯕꯁꯨ ꯑꯣꯏꯕꯅꯤꯅ꯫ ꯑꯣꯀꯦ, ꯅꯪꯅ ꯄꯥꯝꯖꯕꯗꯣ ꯀꯧꯔꯣ꯫ ꯑꯗꯣ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯑꯦꯛꯖꯥꯝꯒꯤ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯅꯦ꯫ ꯑꯦ, ꯁꯣꯔꯤ, ꯐꯣꯟ ꯊꯝꯃꯒꯦꯀꯣ꯫ ꯌꯥꯅꯤꯌꯦ ꯁꯥꯔ, ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯦ꯫ ꯅꯪꯕꯨ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯤꯒꯦ? MA 3rd ꯁꯦꯃꯤꯁꯇꯔ, ꯑꯦꯛꯖꯥꯝꯗꯤ ꯗꯦꯠ 10ꯗꯒꯤ ꯍꯧꯗꯣꯏꯅꯦ꯫ ꯑꯣ, ꯐꯩ, ꯀꯟꯅ ꯍꯣꯠꯅꯧ꯫ ꯁꯥꯔꯗꯤ ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯔꯦ, ꯅꯪꯗꯤ? ꯑꯩꯁꯨ ꯆꯥꯔꯦ꯫ ꯅꯨꯡꯁꯤꯕꯤꯁꯦ ꯊꯥꯕꯜ ꯅꯨꯃꯤꯠꯇ ꯌꯥꯝꯅ ꯐꯖꯩꯌꯦ꯫ ꯊꯦꯡꯛꯁ ꯁꯥꯔ꯫ ꯍꯥꯏꯅꯤꯡꯉꯥꯏ ꯋꯥ ꯂꯩꯇ꯭ꯔꯗꯨꯅ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯅꯨꯡꯁꯤꯕꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯄꯥꯔꯤꯗ ꯍꯪꯂꯛꯏ꯫ ꯁꯥꯔ, ꯊꯥꯕꯜ ꯅꯨꯃꯤꯠꯇ ꯁꯥꯔꯅ ꯑꯩꯉꯣꯟꯗ ꯁꯨꯅꯦꯔꯤ ꯀꯧꯕꯗꯣ ꯁꯥꯔꯒꯤ ꯒꯔꯜꯐ꯭ꯔꯦꯟꯂꯣ? ꯋꯥꯍꯪꯁꯤ ꯁꯣꯏꯗꯅ ꯅꯨꯡꯁꯤꯕꯤꯅ ꯍꯪꯂꯛꯈꯤꯅꯤ ꯍꯥꯏꯕ ꯄꯥꯔꯤꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯋꯥꯔꯤ ꯂꯩ, ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯍꯥꯏꯒꯦ, ꯋꯥꯔꯧ ꯌꯥꯗꯦꯀꯣ? ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯁꯥꯔ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯁꯨ ꯑꯦꯛꯖꯥꯝꯒꯤ ꯂꯥꯏꯔꯤꯛ ꯄꯥꯖꯔꯣ, ꯊꯝꯃꯒꯦ꯫ ꯒꯨꯗ ꯅꯥꯏꯠ꯫ ꯒꯨꯗ ꯅꯥꯏꯠ꯫ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯄꯥꯔꯤ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯕꯤꯅ ꯄꯜꯂꯛꯈꯤꯕ ꯁꯨꯅꯦꯔꯤꯒꯤ ꯃꯤꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯒ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ꯫ ꯁꯣꯝꯗꯅ ꯅꯨꯡꯁꯤꯕꯤ ꯋꯥꯈꯜꯗ ꯈꯟꯖꯥꯟꯅꯔꯒ ꯂꯩꯍꯧꯔꯤ꯫ ꯁꯨꯅꯦꯔꯤ ꯍꯥꯏꯁꯦ ꯁꯥꯔꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯣꯏꯔꯖꯥꯠꯂꯥ? ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ, ꯃꯤ ꯃꯇꯤꯛ ꯆꯥꯔꯕꯅꯤ, ꯀꯔꯤꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯂꯩꯔꯝꯂꯣꯏ? ꯍꯦ ꯅꯨꯡꯁꯤꯕꯤ, ꯋꯥꯈꯜ ꯌꯥꯝꯅ ꯁꯥꯒꯠꯈꯤꯅꯨ,
ꯃꯤ ꯒꯔꯜꯐ꯭ꯔꯦꯟ ꯂꯩꯔꯝꯒꯅꯤꯌꯦ꯫ ꯑꯁꯨꯝꯅ ꯅꯨꯡꯁꯤꯕꯤꯒ ꯄꯥꯔꯤꯒ ꯐꯣꯡꯗꯤ ꯐꯣꯡꯗꯣꯛꯅꯗ ꯊꯃꯣꯏ ꯑꯅꯤꯗꯣ ꯄꯥꯎ ꯐꯥꯎꯅꯈ꯭ꯔꯦ, ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯞꯅ ꯇꯞꯅ ꯄꯥꯔꯤꯒ ꯅꯨꯡꯁꯤꯕꯤꯒ ꯅꯨꯡꯇꯤꯒꯤ ꯆꯥꯡ ꯅꯥꯏꯅ ꯄꯥꯎ ꯐꯥꯎꯅꯕ ꯍꯧꯈ꯭ꯔꯦ꯫ ꯄꯥꯔꯤꯅ ꯂꯣꯟꯅ ꯄꯥꯏꯔꯤꯕ ꯁꯤꯝ ꯑꯗꯨꯗꯒꯤꯁꯨ ꯅꯨꯡꯁꯤꯕꯤꯗ ꯃꯥ ꯀꯅꯥꯅꯣ ꯈꯪꯍꯟꯗꯅ ꯃꯦꯁꯦꯖ ꯑꯗꯨꯝ ꯊꯥꯏ, ꯍꯜꯂꯛꯄꯁꯨ ꯌꯥꯎꯏ, ꯍꯜꯂꯛꯇꯕꯁꯨ ꯌꯥꯎꯏ ꯅꯝꯕꯔ ꯑꯗꯨꯗ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯗꯤ ꯄꯥꯔꯤꯁꯨ ꯋꯥꯍꯪ ꯖꯥꯠ ꯖꯥꯠ ꯍꯪꯖꯤꯜꯂꯤ ꯂꯣꯟꯅ ꯄꯥꯏꯕ ꯅꯝꯕꯔꯗꯨꯗꯒꯤ꯫ ꯅꯨꯡꯁꯤꯕꯤꯁꯨ ꯃꯥꯒꯤ ꯃꯁꯤꯡꯗꯣ ꯍꯦꯛꯇ ꯍꯧꯔꯛꯇꯨꯅ ꯊꯤꯅ ꯊꯤꯅ ꯍꯦꯛꯇ ꯍꯥꯏ, ꯄꯥꯔꯤꯅꯤ ꯈꯪꯗꯕꯅꯤꯅ ꯃꯦꯁꯦꯖꯇꯣ ꯄꯥꯔꯒ ꯅꯣꯛꯏ ꯄꯥꯔꯤꯁꯨ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯁꯤꯗꯤ ꯃꯆꯤꯡꯗꯤ ꯑꯣꯀꯥꯞ ꯐꯠꯇꯕꯖꯥꯠꯅꯤꯗꯅ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯅꯨꯡꯁꯤꯕꯤꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯐꯣꯟꯗ ꯄꯥꯔꯤꯒ ꯅꯨꯡꯁꯤꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯄꯥꯔꯤ ꯅꯨꯡꯁꯤꯕꯤꯒꯤ ꯃꯕꯨꯛ ꯈꯪꯗꯣꯛꯂꯒꯦ ꯍꯥꯏꯅ ꯃꯥꯒꯤ ꯂꯣꯟꯅ ꯄꯥꯏꯕ ꯁꯤꯝꯗꯨꯗꯒꯤ ꯐꯣꯟ ꯇꯧꯔꯒ ꯗꯤꯁꯇꯔꯕ ꯇꯧꯏ, ꯃꯤꯁꯀꯣꯜ ꯄꯤꯠ ꯄꯤꯠ ꯄꯤꯔꯒ ꯁꯨꯝ ꯁꯥꯟꯅꯩ꯫ ꯅꯨꯡꯁꯤꯕꯤꯅ, ꯁꯥꯔ, ꯀꯨꯏꯔꯦ ꯑꯩꯉꯣꯟꯗ ꯅꯝꯕꯔ ꯈꯪꯗꯕ ꯑꯃꯅ ꯁꯥꯟꯅꯔꯛꯂꯤꯁꯦ, ꯁꯥꯔ ꯑꯝꯇ ꯀꯅꯥꯅꯣ ꯌꯦꯡꯊꯣꯛꯄꯤꯌꯣ ꯑꯗꯨꯒ ꯃꯤꯗꯣ ꯐꯨꯕꯤꯌꯣ꯫ ꯄꯥꯔꯤꯗꯤ ꯅꯨꯡꯁꯤꯕꯤꯅ ꯍꯥꯏꯔꯤꯕꯗꯨ ꯃꯁꯥꯅꯤ ꯈꯪꯂꯕꯅꯤꯅ ꯅꯣꯛꯅꯤꯡꯕꯗ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯈꯥꯡꯖꯤꯜꯂꯤ꯫ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ? ꯑꯩꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ, ꯑꯁ ꯈꯪꯗꯦ, ꯃꯥꯒꯤ ꯊꯣꯛꯄ ꯄꯪꯍꯥꯏꯗ ꯍꯥꯏ, ꯀꯅꯥꯅꯣ ꯍꯪꯉꯨꯔꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ, ꯑꯩꯅꯦ ꯏ ꯀꯥꯕꯗ ꯂꯣꯏꯔꯦ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯖꯗꯅ ꯇꯧꯔꯤ ꯑꯣꯏꯔꯤꯅꯤ, ꯌꯥꯕꯤꯈ꯭ꯔꯣꯗꯅ꯫ ꯏꯁ, ꯉꯝꯃꯔꯣꯏ, ꯃꯤ ꯑꯩꯅ ꯈꯣꯏꯗꯥꯖꯕ ꯃꯤ ꯂꯩ꯫ ꯏꯈꯟ ꯈꯟꯊꯗꯅ ꯍꯥꯏꯗꯣꯔꯛꯏ꯫ ꯍꯥꯏꯗꯣꯛꯂꯨꯔꯒ ꯅꯨꯡꯁꯤꯕꯤ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ꯫ ꯀꯅꯥꯅꯣꯅꯦ ꯅꯪꯅ ꯈꯣꯏꯗꯥꯖꯔꯤꯗꯨꯕꯣ? ꯁꯨꯝ ꯍꯥꯏꯕꯅꯦ ꯁꯥꯔ, ꯑꯗꯣ ꯑꯁꯤꯒꯤ ꯃꯤꯁꯦ ꯑꯝꯇ ꯐꯨꯕꯤꯌꯣꯕ, ꯑꯩ ꯃꯈꯣꯔꯤꯗꯣ ꯑꯝꯇ ꯆꯞꯀꯦꯕ, ꯌꯥꯝꯅ ꯅꯨꯡꯁꯤꯗꯦ꯫ ꯅꯪꯅ ꯈꯣꯏꯗꯥꯖꯔꯤꯕꯗꯣ ꯑꯃꯨꯛ ꯑꯣꯏꯔꯝꯂꯗꯤ? ꯑꯣꯏꯔꯣꯏ꯫ ꯑꯗꯣ ꯅꯨꯡꯁꯤꯕꯤ, ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ, ꯌꯥꯒꯗ꯭ꯔꯣ? ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯅꯨꯡꯁꯤꯕꯤ, ꯋꯥꯈꯜꯗ ꯋꯥꯍꯪ ꯖꯥꯠ ꯖꯥꯠ ꯍꯪꯂꯛꯏ꯫ ꯀꯩꯒꯤꯅꯣ ꯃꯥꯅ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯔꯒ ꯑꯩꯅ ꯑꯁꯨꯛ ꯁꯣꯟꯊꯔꯤꯕ? ꯀꯩꯒꯤꯅꯣ ꯑꯩꯅ ꯑꯁꯨꯛ ꯄꯥꯈꯠꯂꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯁꯨ ꯇꯧꯈꯤꯗ꯭ꯔꯤ꯫ ꯃꯥꯒ ꯊꯦꯡꯅꯕꯗ ꯑꯩꯅ ꯍꯥꯏꯐꯝ ꯈꯪꯗꯅ ꯏꯀꯥꯏꯔꯤꯕ꯫ ꯅꯨꯡꯁꯤꯕꯤꯅ ꯋꯥꯈꯜꯗ ꯃꯪꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯄꯥꯔꯤꯅ ꯀꯧꯔꯛꯏ꯫ ꯇꯥꯕ꯭ꯔꯣ? ꯇꯥꯕ꯭ꯔꯣ ꯅꯨꯡꯁꯤꯕꯤ? ꯇꯥꯏꯌꯦ ꯁꯥꯔ꯫ ꯅꯪꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕ꯭ꯔꯣ? ꯂꯣꯏꯔꯦ ꯁꯥꯔ꯫ ꯑꯩꯗꯤ ꯏꯃꯥꯟꯅꯕꯈꯩꯁꯨ ꯂꯣꯏꯅ ꯅꯨꯄꯤ ꯊꯤꯅꯈ꯭ꯔꯦ, ꯏꯇꯣꯝꯇ ꯉꯥꯏꯔꯦ, ꯀꯣꯏꯕ ꯌꯥꯝꯅ ꯆꯠꯅꯤꯡꯉꯦ, ꯏꯕꯥꯅꯤ ꯆꯠꯂꯨꯁꯤꯔꯣ? ꯀꯥꯏꯗ? ꯃꯐꯝ ꯑꯃꯗ ꯍꯦꯛꯇ, ꯅꯪꯅ ꯆꯠꯅꯤꯡꯕ ꯃꯐꯝ ꯑꯃ ꯍꯥꯏꯔꯛꯎ꯫ ꯁꯥꯔ, ꯑꯩꯗꯤ ꯏꯌꯥꯗ ꯌꯥꯏꯗ꯫ ꯑꯗꯨꯗꯤ ꯂꯣꯡ ꯗ꯭ꯔꯥꯏꯚ ꯌꯥꯔꯦꯀꯣ? ꯌꯥꯏꯌꯦ꯫ ꯍꯌꯦꯡ ꯆꯠꯁꯤꯔꯣ? ꯑꯧ ꯌꯥꯏꯌꯦ ꯁꯥꯔ꯫ ꯁꯣꯝꯗꯗꯤ ꯅꯨꯡꯁꯤꯕꯤ ꯄꯥꯈꯠꯄꯗ ꯃꯁꯥꯗꯣ ꯂꯣꯏꯔꯦ꯫ ꯅꯨꯡꯁꯤꯕꯤ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯊꯣꯔꯛꯄꯗ ꯇꯣꯝꯕꯤꯁꯅꯥꯅ ꯂꯩꯔꯝꯕꯗꯣ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯏꯃꯥ! ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯄꯥꯔꯤꯅ, ꯀꯩꯗꯧꯔꯒꯦ? ꯁꯥꯔ, ꯃꯤ ꯂꯥꯛꯏꯌꯦ, ꯉꯥꯏꯍꯥꯛꯇꯪ ꯊꯝꯖꯒꯦ꯫ ꯊꯝꯃꯣ꯫ ꯐꯣꯟꯗꯣ ꯊꯝꯈꯤꯕꯗꯨꯗ ꯇꯣꯝꯕꯤꯁꯅꯥꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯤ ꯊꯝꯃꯤꯅꯣ ꯐꯣꯟꯗꯣ? ꯋꯥꯔꯤꯗꯣ ꯑꯗꯨꯝ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯣ? ꯑꯈꯠꯄꯤ, ꯃꯤꯒꯤ ꯋꯥꯔꯤꯕꯨ ꯂꯨꯝꯃꯒ ꯇꯥꯔꯤꯅꯦꯕ꯫ ꯏꯆꯥꯅ ꯅꯨꯄꯤ ꯑꯣꯜꯂꯛꯄꯁꯦ ꯅꯨꯡꯉꯥꯏꯔꯦ꯫ ꯅꯠꯇꯦ, ꯀꯅꯥꯅꯣ ꯏꯆꯥꯕꯨ ꯅꯨꯄꯤ ꯑꯣꯜꯍꯜꯂꯤꯗꯨꯕꯣ? ꯈꯨꯠ ꯑꯃꯨꯛꯇ ꯁꯣꯛꯀꯦꯅꯦ? ꯍꯩꯁ, ꯁꯥꯔ ꯍꯥꯏꯅꯁꯨ ꯀꯧꯈꯤ꯫ ꯕꯦꯝꯃ, ꯅꯪꯕꯨ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥꯗꯨꯒ ꯀꯣꯏꯅꯔꯕ꯭ꯔꯣ? ꯑꯗꯨꯗꯤ ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯣ꯫ ꯑꯁ, ꯚꯥꯞꯇꯤ ꯐꯔꯦꯗ꯫ ꯌꯥꯗꯦꯀꯣ, ꯑꯩꯒꯤ ꯑꯋꯥꯊꯕꯤ ꯂꯥꯕꯁꯦ ꯑꯃꯣꯝ ꯑꯣꯜꯂꯦꯕ꯫ ꯀꯅꯥꯅꯣꯕ ꯏꯆꯥꯅ ꯑꯗꯨꯛ ꯈꯣꯏꯗꯥꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨꯕꯣ? ꯍꯅꯨꯕꯤ, ꯅꯪꯒꯤ ꯋꯥꯔꯤ ꯅꯠꯇꯦ, ꯆꯠꯂꯣ꯫ ꯇꯧꯕꯅꯦ, ꯃꯤ ꯈꯪꯍꯟꯅꯤꯡꯗꯕꯅꯦ, ꯑꯩꯁꯨ ꯌꯥꯝꯅ ꯇꯧꯔꯛꯏ, ꯅꯪ ꯅꯄꯥꯒꯤ ꯍꯥꯛꯇꯛꯇ꯫ ꯃꯃꯥ, ꯑꯩ ꯏ ꯀꯥꯔꯛꯀꯅꯤꯀꯣ꯫ ꯅꯪꯕꯨ ꯑꯃꯣꯝ ꯑꯣꯜꯍꯟꯕ ꯂꯥꯕꯗꯣ ꯑꯣꯟꯊꯣꯛꯅ ꯁꯛ ꯈꯪꯅꯤꯡꯈ꯭ꯔꯦꯗ꯫ ꯑꯣ, ꯅꯪꯒꯤ ꯅ꯭ꯌꯨ ꯕꯣꯏꯐ꯭ꯔꯦꯟꯗꯣ꯫ ꯀꯩ ꯍꯥꯏꯅꯣ ꯑꯗꯨꯗꯤ? ꯍꯣ, ꯅꯪꯕꯨ ꯊꯧꯕꯥꯜꯗꯒꯤ ꯌꯨꯝ ꯐꯥꯎꯕ ꯀꯥꯔꯗ ꯊꯤꯟꯕꯤꯔꯛꯄꯗꯣ꯫ ꯏꯆꯥ ꯄꯥꯔꯤꯒ ꯁꯩꯇ ꯅꯨꯡꯉꯥꯏꯖꯔꯦꯗ, ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒꯥ ꯇꯦꯛꯄꯒ ꯃꯥꯟꯅꯔꯦꯗ ꯑꯩꯗꯤ꯫
ꯑꯩ ꯈꯪꯉꯦ ꯃꯒꯨꯟ ꯑꯃ ꯌꯥꯎꯕꯅꯤꯅꯦ ꯄꯥꯔꯤꯗꯣ ꯍꯣꯏꯅꯦ ꯃꯥꯅ ꯅꯪꯕꯨ ꯑꯃꯨꯛ ꯑꯣꯜꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯏꯃꯥ ꯈꯪꯉꯦꯕ ꯏꯃꯥ ꯈꯪꯉꯤ ꯅꯪ ꯆꯦꯟꯈ꯭ꯔꯒꯦꯔꯥ ꯏꯁ ꯍꯅꯨꯕꯤ ꯌꯥꯝ ꯍꯦꯟꯖꯜꯂꯛꯀꯅꯨꯀꯣ ꯍꯩ ꯌꯥꯗ꯭ꯔꯒ ꯇꯣꯛꯎ ꯃꯤ ꯍꯌꯦꯡ ꯀꯣꯏꯕ ꯆꯠꯇꯣꯏꯅꯤ ꯈꯪꯉꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯗ ꯆꯦꯟꯈ꯭ꯔꯣꯗꯅ ꯃꯃꯥ ꯅꯪ ꯌꯥꯝ ꯍꯦꯟꯖꯜꯂꯛꯀꯅꯨꯀꯣ ꯍꯦꯟꯖꯤꯟꯕ ꯅꯠꯇꯦꯅꯦ ꯑꯐꯕ ꯍꯥꯏꯁꯤꯗꯤ ꯄꯥꯛ ꯂꯥꯛꯇꯕꯅꯤꯀꯣ ꯑꯁ ꯌꯥꯔꯦ ꯆꯠꯂꯣ ꯑꯣ ꯁꯥꯟꯅꯔꯣ ꯁꯥꯟꯅꯔꯣ ꯋꯥꯔꯤꯗꯣ ꯁꯥꯟꯅꯔꯣ ꯇꯣꯝꯕꯤꯁꯅꯥ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯡꯁꯤꯕꯤꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯗꯦꯠꯅꯤ ꯆꯠꯂꯤꯁꯦ ꯃꯥꯒꯤ ꯃꯇꯝꯕꯨ ꯂꯥꯛꯂꯕꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯍꯥꯏꯅꯕ ꯂꯩꯇꯅ ꯑꯍꯣꯡꯕ ꯂꯥꯛꯏ ꯐꯅꯦꯛ ꯁꯦꯠꯂꯨ ꯌꯥꯔꯝꯗ꯭ꯔꯕ ꯅꯨꯡꯁꯤꯕꯤ ꯄꯥꯔꯤꯒꯤ ꯗꯦꯠ ꯆꯠꯂꯝꯗꯥꯏꯗ ꯐꯅꯦꯛ ꯁꯦꯠꯅꯤꯡꯕ ꯐꯥꯎꯔꯛꯏ ꯅꯨꯄꯤꯒꯤ ꯗꯤꯖꯥꯏꯟ ꯑꯣꯏꯕ ꯐꯨꯔꯤꯠ ꯂꯩꯇꯕꯅꯤꯅ ꯏꯆꯟꯗꯒꯤ ꯋꯥꯏꯕ ꯂꯥꯛꯏ ꯏꯆꯟ ꯅꯨꯄꯤꯒꯤ ꯗꯤꯖꯥꯏꯟ ꯑꯣꯏꯕ ꯅꯪꯒꯤ ꯐꯨꯔꯤꯠ ꯑꯝꯇ ꯄꯤꯌꯨ ꯕ꯭ꯂꯦꯛ ꯑꯣꯏꯔꯁꯨ ꯕ꯭ꯂꯨ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯋꯥꯏꯠ ꯑꯣꯏꯔꯁꯨ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯆꯦꯇꯣꯟ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯏꯆꯟ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯌꯨꯔꯥ ꯍꯥꯏꯌꯨꯅꯦ ꯁꯥꯔ ꯄꯥꯔꯤꯗꯣ ꯑꯗꯨꯅ ꯀꯣꯏꯔꯨꯁꯦꯌꯦ ꯄꯥꯎꯁꯨ ꯑꯗꯨꯝ ꯐꯥꯎꯔꯛꯑꯦ ꯑꯩꯉꯣꯟꯗ ꯁꯦꯁ ꯌꯥꯗꯦꯀꯣ ꯃꯤ ꯃꯆꯥꯗꯤ ꯍꯥꯏꯒꯨꯝꯂꯗꯅ ꯆꯦꯇꯣꯟ ꯅꯪ ꯁꯥꯔ ꯄꯥꯔꯤꯒ ꯀꯣꯏꯅꯔꯣ ꯍꯩ ꯌꯥꯔꯦꯍꯦ ꯕꯥ ꯐꯈꯤꯅꯨ ꯀꯣꯏꯅꯁꯦꯁꯨ ꯍꯥꯏꯔꯛꯇ꯭ꯔꯤ ꯍꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯅ ꯅꯉꯣꯟꯗ ꯀꯣꯏꯕ ꯆꯠꯁꯦ ꯍꯥꯏꯕꯒꯤ ꯃꯔꯝ ꯀꯔꯤ ꯑꯣꯏꯐꯝ ꯊꯣꯛꯀꯦ ꯍꯥꯏꯔꯛꯑꯗꯕꯅꯤ ꯈꯪꯉꯕ꯭ꯔꯥ ꯆꯦꯇꯣꯟ ꯑꯩ ꯀꯦꯕꯤꯌꯨꯔꯣ ꯇꯜꯂꯤꯍꯦ ꯏꯀꯥꯏ ꯀꯦꯅꯕ ꯄꯣꯠꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯒꯤ ꯂꯩꯔꯤꯁꯤꯗꯤ ꯅꯪꯁꯨ ꯂꯩꯁꯥꯕꯤꯅꯤ ꯀꯩꯅꯣ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯪꯒꯤ ꯖꯣꯟꯁꯟ ꯕꯦꯕꯤ ꯂꯣꯁꯟꯗꯣ ꯇꯣꯛꯑꯣ ꯍꯌꯦꯡ ꯑꯃꯨꯛ ꯏꯕꯥꯅꯤ ꯀꯣꯁꯃꯦꯇꯤꯛ ꯈꯔ ꯂꯩꯔꯨꯁꯦ ꯑꯗꯣ ꯐꯨꯔꯤꯠꯇꯣ ꯕ꯭ꯂꯦꯛꯁꯦ ꯂꯤꯠꯂꯣ ꯑꯗꯨꯒ ꯄꯤꯡꯀꯤ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯣ ꯑꯁ ꯄꯣꯠꯇꯤ ꯀꯥꯞꯄꯕꯅꯤꯍꯦ ꯑꯁ ꯏꯀꯥꯏꯍꯦ ꯄꯨꯡ 3ꯒꯤ ꯃꯇꯨꯡꯗꯅꯤ ꯅꯨꯡꯁꯤꯕꯤꯒꯤ ꯐꯣꯟꯗꯣ ꯔꯤꯡ ꯂꯥꯛꯏ ꯃꯥꯏ ꯄ꯭ꯔꯤꯟꯁ ꯆꯥꯔꯃꯤꯡ ꯀꯣꯂꯤꯡ ꯍꯥꯏꯅ ꯊꯥꯏ ꯃꯗꯨ ꯎꯕꯗ ꯁꯠ ꯄꯥꯏꯈꯠꯂꯤ ꯅꯨꯡꯁꯤꯕꯤ ꯍꯜꯂꯣ ꯁꯥꯔ ꯂꯣꯏꯔꯕꯣ ꯍꯣꯏ ꯂꯣꯏꯔꯦ ꯁꯥꯔ ꯑꯩꯗꯤ ꯅꯣꯏ ꯃꯅꯥꯛꯀꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯣ ꯑꯗꯨꯗ ꯂꯩꯌꯦ ꯑꯣ ꯑꯩ ꯊꯣꯛꯂꯛꯑꯒꯦ ꯁꯥꯔ ꯅꯨꯡꯁꯤꯕꯤ ꯏꯆꯟꯅ ꯊꯤꯟꯗꯣꯔꯛꯏ ꯂꯝꯕꯤꯗ ꯂꯥꯛꯅ ꯅꯨꯡꯁꯤꯕꯤꯅ ꯏꯆꯟꯗ ꯍꯥꯏꯔꯛꯏ ꯑꯁ ꯏꯆꯟ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯌꯥꯗ꯭ꯔꯦꯗ ꯆꯣꯍꯦ ꯄꯛꯇ꯭ꯔꯦ ꯏꯀꯥꯏ ꯀꯥꯏꯅ ꯑꯁꯦꯡꯕꯩꯅꯦ ꯃꯤꯍꯨꯜꯒꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯕ ꯑꯁ ꯀꯞꯂꯥꯛꯀꯁꯦ ꯀꯇꯛ ꯅꯤꯛꯑꯦ ꯆꯦꯇꯣꯟ ꯅꯁꯥꯗꯣ ꯅꯣꯔꯃꯦꯜ ꯑꯗꯨꯝ ꯑꯣꯏꯌꯨ ꯀꯩꯗꯧꯔꯒꯦ ꯅꯪꯁꯨ ꯅꯋꯥ ꯖꯦꯝꯁꯟ ꯎꯅꯕꯗ ꯏꯀꯥꯏꯔꯤꯗꯨꯗꯤ ꯑꯁ ꯑꯩꯈꯣꯏ ꯆꯦꯇꯣꯟꯁꯤꯗꯤ ꯄꯥꯔꯤꯅ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯃꯄꯥꯗꯨ ꯌꯣꯛꯁꯤꯜꯂꯛꯏ ꯏꯆꯟꯅ ꯆꯦꯇꯣꯟ ꯑꯩ ꯂꯩꯍꯧꯔꯒꯦꯀꯣ ꯑꯁ ꯇꯜꯂꯦ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯒꯥꯔꯤ ꯃꯈꯣꯡ ꯐꯥꯎꯕ ꯊꯤꯟꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯅ ꯅꯝꯗꯅ ꯏꯆꯟꯕꯨ ꯒꯥꯔꯤ ꯃꯈꯣꯡ ꯐꯥꯎꯕ ꯄꯨꯏ ꯏꯆꯟꯅ ꯍꯥꯏ ꯁꯥꯔ ꯏꯆꯟ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯛꯑꯒꯦ ꯀꯣꯕꯤ ꯊꯝꯆꯦꯠ ꯃꯥꯟꯕꯤ ꯑꯣ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯁꯥꯔ ꯆꯦ ꯀꯥꯔꯨ ꯄꯥꯔꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯄꯤ ꯅꯨꯡꯁꯤꯕꯤꯁꯨ ꯒꯥꯔꯤꯗ ꯀꯥꯈꯠꯂꯦ ꯏꯆꯟꯁꯨ ꯆꯪꯈ꯭ꯔꯦ ꯄꯥꯔꯤꯅ ꯅꯨꯡꯁꯤꯕꯤꯅ ꯐꯝꯂꯤꯕ ꯁꯤꯠꯇꯨꯒꯤ ꯕꯦꯜꯗꯨ ꯐꯥꯖꯤꯟꯅꯕ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯅꯨꯡꯁꯤꯕꯤ ꯃꯤꯍꯨꯜꯗꯣ ꯗꯪ ꯗꯪ ꯆꯣꯡꯉꯤ ꯏꯀꯥꯏꯕꯅ ꯃꯥꯏꯗꯨ ꯉꯥꯛꯁꯪ ꯉꯥꯡꯉꯤ ꯅꯤꯡꯊꯝꯊꯥꯗ ꯍꯨꯃꯥꯡ ꯀꯥꯡꯉꯤ ꯄꯥꯔꯤꯁꯨ ꯎꯠꯊꯣꯛꯇꯕꯒꯤ ꯋꯥꯅꯤ ꯏꯀꯥꯏꯕꯅ ꯀꯞꯂꯥꯛ ꯅꯤꯛꯏ ꯊꯨꯡꯅꯒꯗꯧꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕꯗ ꯄꯥꯈꯠꯄ ꯐꯥꯎꯏ ꯅꯔꯚꯁ ꯆꯠꯂꯤ ꯍꯥꯏ ꯑꯗꯨꯕꯨ ꯍꯥꯏꯅꯔꯤꯕꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯨꯝꯂꯤꯕ ꯍꯥꯏꯕꯗꯣ ꯌꯦꯡꯈꯤꯕ ꯇꯥꯕꯅꯤ ꯁꯤꯠꯇꯨ ꯕꯦꯜ ꯐꯥꯕ ꯂꯣꯏꯔꯒ ꯄꯥꯔꯤ ꯅꯨꯡꯁꯤꯕꯤꯗ ꯁ꯭ꯃꯥꯏꯜ ꯑꯃ ꯄꯤ ꯄꯥꯔꯤꯅ ꯊꯧꯔꯁꯤꯔꯣ ꯅꯨꯡꯁꯤꯕꯤ ꯋꯥ ꯉꯥꯡꯗꯦ ꯍꯣꯏ ꯍꯥꯏꯅ ꯃꯉꯛ ꯅꯣꯝꯃꯤ ꯀꯩꯗꯧꯔꯦ ꯍꯩꯅꯗ꯭ꯔꯕꯣ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯌꯦꯡꯕꯗ ꯌꯥꯝꯅ ꯀ꯭ꯌꯨꯠ ꯑꯣꯏꯌꯦ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯁꯥꯔꯁꯨ ꯌꯥꯝꯅ ꯐꯖꯩꯗ ꯅꯪꯅ ꯌꯥꯝꯅ ꯍꯦꯜꯂꯤꯗ ꯁꯦꯔꯤꯌꯁꯂꯤ
ꯄꯥꯔꯤꯅ ꯋꯥꯔꯤ ꯁꯥꯔꯛꯄꯗꯒꯤ ꯅꯨꯡꯁꯤꯕꯤ ꯏꯀꯥꯏꯕ ꯈꯤꯇꯪꯗꯤ ꯐꯩ꯫ ꯏꯀꯣ ꯄꯥꯔꯛ ꯂꯣꯝꯗ ꯊꯧꯗꯔꯛꯏ ꯒꯥꯔꯤꯗꯣ꯫ ꯑꯥꯏꯁꯀ꯭ꯔꯤꯝ ꯌꯣꯟꯕ ꯒꯥꯔꯤꯗꯣ ꯎꯕꯗ ꯈꯥꯝꯃꯤ ꯑꯗꯨꯒ ꯑꯥꯏꯁꯀ꯭ꯔꯤꯝ ꯂꯩꯔꯛꯏ꯫ ꯅꯨꯡꯁꯤꯕꯤ ꯃꯗꯨ ꯎꯕꯗ ꯈꯪꯍꯧꯗꯅ ꯕꯣꯏꯅꯥꯎꯕꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯅꯍꯥꯟꯋꯥꯏ ꯕꯣꯏꯅꯥꯎꯒ ꯃꯥꯒ ꯀꯣꯏꯕ ꯆꯠꯄꯗ ꯃꯨꯟꯅ ꯃꯨꯟꯅ ꯆꯥꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯄꯥꯔꯤꯅ ꯁꯦ ꯆꯥꯎꯑꯣ, ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯃꯦ꯫ ꯍꯥ, ꯑꯣ, ꯑꯩꯁꯨ ꯌꯥꯝꯅ ꯄꯥꯝꯃꯦ꯫ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯊꯧꯔꯛꯄꯅ ꯄꯥꯔꯛ ꯌꯧꯔꯦ꯫ ꯅꯨꯡꯁꯤꯕꯤ ꯄꯥꯔꯤꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ ꯄꯥꯔꯛꯇ꯫ ꯋꯥꯗꯤ ꯉꯥꯡꯅꯗꯦ ꯑꯅꯤꯗꯣ꯫ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯕꯦꯟꯆ ꯑꯃꯗ ꯅꯨꯡꯁꯤꯕꯤ ꯐꯝꯊꯩ꯫ ꯄꯥꯔꯤꯁꯨ ꯐꯝꯃꯛꯏ ꯃꯅꯥꯛꯇ꯫ ꯄꯥꯔꯤꯅ ꯀꯩꯗꯧꯔꯦ? ꯋꯥꯒ ꯑꯃꯇ ꯉꯥꯡꯗ꯭ꯔꯗꯤ ꯌꯥꯝ ꯍꯩꯅꯗ꯭ꯔꯕꯣ? ꯅꯨꯡꯁꯤꯕꯤ ꯄꯥꯏꯔꯤꯕ ꯔꯨꯃꯥꯜꯗꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯏꯀꯥꯏꯕ ꯈꯥꯡꯉꯤ꯫ ꯀꯩꯁꯨ ꯇꯧꯗꯤꯌꯦ꯫ ꯐ꯭ꯌꯨꯆꯔꯗꯗꯤ ꯀꯔꯤ ꯇꯧꯒꯦ ꯈꯜꯂꯤꯕ? ꯑꯩꯗꯤ ꯏꯕꯁꯦ ꯌꯥꯝꯅ ꯄꯥꯝꯃꯦ, ꯔꯥꯏꯇꯔ ꯑꯣꯏꯕ ꯌꯥꯝꯅ ꯄꯥꯝꯃꯦ꯫ ꯑꯣ, ꯑꯗꯨꯗꯤ ꯌꯥꯝ ꯐꯩ, ꯚꯦꯔꯤ ꯒꯨꯗ, ꯉꯝꯕꯁꯨ ꯑꯣꯏꯖꯧ꯫ ꯁꯥꯔ, ꯀꯩ ꯍꯥꯏꯒꯦ? ꯍꯥꯏꯌꯣ꯫ ꯁꯨꯅꯦꯔꯤꯒꯤ ꯋꯥꯔꯤ ꯇꯥꯅꯤꯡꯉꯤ ꯁꯥꯔ꯫ ꯄꯥꯔꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯑꯦꯛꯁ ꯒꯔꯜꯐ꯭ꯔꯦꯟꯅꯦ, ꯄꯟꯖꯥꯕꯤꯅꯦ, ꯗꯦꯜꯂꯤꯗꯒꯤ꯫ ꯑꯩꯒꯤ ꯀ꯭ꯂꯥꯁꯃꯦꯠꯅꯦ, ꯐ꯭ꯔꯦꯟ ꯑꯣꯏꯅ ꯇꯤꯟꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕꯅ ꯇꯝꯕꯤꯔꯝꯗ꯭ꯔ ꯃꯥꯜꯂꯦ, ꯃꯥ ꯑꯇꯣꯞꯄꯗ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯕꯤ ꯄꯥꯔꯤꯒꯤ ꯋꯥꯗꯣ ꯇꯥꯔꯒ ꯕꯣꯏꯅꯥꯎꯕꯨ ꯅꯤꯡꯁꯤꯡꯂꯛꯏ, ꯃꯃꯤꯠꯇ ꯎꯔꯛꯏ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯣ, ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯃꯤꯅ ꯑꯩꯈꯣꯏꯅ ꯈꯜꯂꯝꯕꯗꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯊꯕꯛ ꯇꯧꯔꯛꯄꯁꯦ ꯈꯥꯡꯕ ꯉꯝꯗꯦꯀꯣ ꯁꯥꯔ꯫ ꯁꯨꯅꯦꯔꯤꯒ ꯀꯥꯏꯅꯕꯗ ꯁꯥꯔꯅ ꯋꯥꯔꯝꯒꯗꯕꯗꯣ ꯑꯩ ꯈꯪꯉꯤ꯫ ꯑꯣ, ꯍꯥꯏꯔꯤꯁꯤꯅꯗꯤ ꯅꯪꯁꯨ? ꯁꯥꯔ, ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯗꯣ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯈꯤ꯫ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯗ꯭ꯔꯤꯉꯩ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟꯅ ꯑꯩꯉꯣꯟꯗ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯗꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯑꯩ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯂꯩ ꯍꯥꯏꯕꯗꯣ ꯈꯪꯈꯤꯗꯦ꯫ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟꯗꯨꯅ ꯍꯥꯏꯔꯛꯂꯕ ꯃꯇꯝꯗꯨꯗ ꯈꯪꯈꯤ꯫ ꯑꯗꯨꯃꯛ ꯀꯥꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ, ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ꯫ ꯑꯣ, ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯛꯇꯣ ꯂꯨꯍꯣꯡꯈ꯭ꯔꯕꯣ? ꯍꯣꯡꯗ꯭ꯔꯤ꯫ ꯑꯣ, ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯑꯗꯤ? ꯑꯩꯗꯤ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯄ ꯉꯝꯃꯔꯣꯏꯗꯕ ꯈꯣꯡꯐꯝ ꯑꯃꯗ ꯂꯩꯈ꯭ꯔꯦ꯫ ꯃꯥꯅ 100ꯔꯛ ꯍꯥꯏꯔꯛꯂꯕꯁꯨ ꯑꯩ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯄꯔꯣꯏ꯫ ꯑꯩꯒꯤꯗꯤ ꯂꯨꯍꯣꯡꯈ꯭ꯔꯦ, ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯗ꯫ ꯁꯥꯔ, ꯍꯧꯖꯤꯛꯇꯤ ꯁꯥꯔꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯂꯩꯇꯦꯗ, ꯌꯨꯝ ꯄꯥꯜꯂꯔꯣꯏꯅ ꯈꯟꯈ꯭ꯔꯕꯅꯦ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ? ꯑꯩꯒꯤ ꯀꯪꯂꯨꯔꯕ ꯅꯨꯡꯁꯤ ꯃꯌꯣꯜꯁꯦ ꯅꯍꯧꯅꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯌꯦꯅꯤꯡ ꯆꯣꯡꯍꯟꯕꯤꯔꯦ꯫ ꯂꯨꯍꯣꯡꯕ ꯇꯥꯔꯕꯁꯨ ꯃꯥꯒ ꯍꯣꯡꯒꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯑꯣ, ꯁꯥꯔꯅ ꯈꯣꯏꯗꯥꯖꯔꯤꯕ ꯃꯤꯁꯛꯇꯣ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯐꯪꯕ ꯑꯣꯏꯕꯤꯌꯣ꯫ ꯄꯥꯔꯤ ꯋꯥꯈꯜꯗ ꯁꯣꯟꯖꯩ꯫ ꯑꯩꯅ ꯈꯣꯏꯗꯥꯔꯤꯁꯦ ꯅꯪꯅꯦ ꯅꯨꯡꯁꯤꯕꯤ꯫ ꯅꯪꯒ ꯑꯣꯏꯔꯕꯗꯤ ꯑꯩ ꯂꯨꯍꯣꯡꯕ ꯌꯥꯏ꯫ ꯅꯪꯅꯅꯦ ꯑꯩꯒꯤ ꯀꯪꯂꯨꯔꯕ ꯅꯨꯡꯁꯤ ꯃꯌꯣꯜꯁꯦ ꯅꯍꯧꯅꯅ ꯌꯦꯅꯤꯡ ꯆꯣꯡꯍꯟꯕꯤꯔꯤꯕꯁꯦ꯫ ꯄꯥꯔꯤ ꯇꯞꯅ ꯀꯧꯔꯛꯏ꯫ ꯅꯨꯡꯁꯤꯕꯤ꯫ ꯀꯩ ꯍꯥꯏꯒꯦ ꯁꯥꯔ? ꯅꯪꯒꯤ ꯈꯣꯏꯗꯥꯖꯕ ꯂꯩ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯅꯖꯒꯦ ꯌꯥꯒꯗ꯭ꯔꯣ? ꯁꯥꯔ, ꯑꯩ ꯃꯇꯥꯡ ꯆꯥꯕꯗ ꯁꯣꯏꯗꯅ ꯍꯥꯏꯖꯒꯦ꯫ ꯄꯥꯔꯤ ꯅꯨꯡꯁꯤꯕꯤꯒꯤ ꯃꯑꯣꯡ ꯌꯦꯡꯗꯣꯏꯒꯤ ꯍꯨꯔꯥꯟꯅ ꯀꯅꯥꯝꯇ ꯈꯪꯍꯟꯗꯕ ꯅꯝꯕꯔꯗꯨꯅ ꯀꯣꯜ ꯇꯧꯏ꯫ ꯅꯨꯡꯁꯤꯕꯤ ꯐꯣꯟꯗꯣ ꯈꯤꯡꯂꯛꯄꯗꯨꯗ ꯌꯦꯡꯉꯤ꯫ ꯁꯥꯔ, ꯌꯦꯡꯉꯨ ꯇꯨ, ꯁꯤꯁꯤꯅꯦ ꯑꯩꯅ ꯍꯥꯏꯕ ꯅꯝꯕꯔꯗꯣ, ꯑꯝꯇ ꯆꯩꯕꯤꯈꯣꯕ, ꯑꯗꯨꯝ ꯗꯤꯁꯇꯔꯕ ꯇꯧꯔꯒ ꯂꯩꯔꯦꯕ꯫ ꯑꯣ, ꯀꯗꯥꯏ? ꯑꯩ ꯁꯦꯞ ꯇꯧꯁꯤꯜꯂꯒꯦ, ꯑꯗꯨꯒ ꯍꯣꯔꯦꯟꯗꯣ ꯀꯅꯥꯅꯣ ꯍꯪꯉꯒꯦ꯫ ꯍꯣꯏ ꯁꯥꯔ, ꯃꯁꯤꯒꯤ ꯃꯤꯁꯦ ꯑꯩꯅ ꯐꯪꯕ ꯃꯤꯀꯨꯞꯇꯅꯦ ꯃꯥ ꯃꯐꯝ ꯑꯃ ꯈꯪꯅ ꯊꯤꯟꯗꯣꯏꯅꯦ ꯑꯩꯅ꯫ ꯍꯣꯏ, ꯑꯩꯁꯨ ꯌꯥꯎꯒꯦ ꯐꯨꯕꯗꯣ꯫ ꯑꯁꯨꯝꯅ ꯅꯨꯡꯁꯤꯕꯤꯒ ꯄꯥꯔꯤꯒ ꯇꯞꯅ ꯇꯞꯅ ꯅꯛꯁꯤꯟꯅꯔꯛꯏ꯫ ꯊꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯅꯤ꯫ ꯅꯨꯡꯁꯤꯕꯤ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯀꯥꯗ ꯆꯪꯂꯛꯏ꯫ ꯐꯣꯟꯗꯣ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯌꯦꯡꯒꯦꯅ ꯄꯥꯏꯈꯠꯂꯨꯕꯗ ꯄꯥꯔꯤꯒꯤ ꯃꯤꯁꯀꯣꯜ 54 ꯂꯩꯔꯝꯕ ꯊꯦꯡꯅꯩ꯫ ꯍꯩꯃꯥ, ꯁꯥꯔꯒꯤ ꯃꯤꯁꯀꯣꯜ ꯃꯌꯥꯝꯁꯤꯗꯤ! ꯈꯨꯗꯛꯇ ꯀꯣꯜ ꯕꯦꯛ ꯇꯧꯏ꯫ ꯄꯥꯔꯤ ꯐꯣꯟꯗꯣ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯄꯥꯏꯈꯠꯂꯛꯏ꯫ ꯄꯥꯔꯤꯅ ꯀꯥꯏꯗ ꯆꯠꯂꯨꯒꯦ ꯅꯪꯕꯣ? ꯏꯔꯨꯖꯔꯨꯕꯅꯦ, ꯐꯣꯟꯗꯣ ꯆꯥꯔꯖ ꯇꯧꯔꯒ ꯊꯅꯝꯕꯅꯤ ꯁꯥꯔ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯏꯪꯗ꯭ꯔꯣ? ꯏꯁꯤꯡ ꯑꯁꯥꯕꯅꯦ꯫ ꯏꯪꯍꯟꯒꯅꯨꯀꯣ, ꯑꯃꯨꯛ ꯅꯥꯅꯤ꯫ ꯍꯣꯏ, ꯏꯪꯍꯜꯂꯣꯏꯌꯦ꯫
ꯑꯗꯣ ꯅꯪ ꯍꯌꯦꯡ ꯁꯪꯒꯗ꯭ꯔꯣ? ꯊꯕꯛ ꯑꯝꯇ ꯆꯠꯃꯤꯟꯅꯁꯦ꯫ ꯁꯪꯒꯅꯤ꯫ ꯀꯩ ꯂꯩꯔꯒꯦ ꯁꯥꯔ? ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯋꯦꯗꯤꯡ ꯑꯦꯅꯤꯚꯔꯁꯔꯤ ꯑꯃ ꯀ꯭ꯂꯥꯁꯤꯛ ꯍꯣꯇꯦꯜ ꯌꯥꯎꯕ ꯆꯠꯀꯗꯕ, ꯑꯗꯨꯗ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯦ꯫ ꯑꯩꯗꯤ ꯄꯥꯔꯇꯤꯗꯣ ꯑꯃꯨꯛꯇ ꯌꯥꯎꯔꯛꯇ꯭ꯔꯤꯗ ꯁꯥꯔ, ꯑꯩ ꯍꯩꯗꯧ ꯃꯥꯟꯗꯦꯗ꯫ ꯄꯥꯔꯇꯤ ꯆꯠꯄꯕꯨ ꯍꯩꯕ ꯍꯩꯇꯕ ꯂꯩꯕ꯭ꯔꯥꯅꯦ? ꯑꯗꯣ ꯑꯩꯒ ꯇꯤꯟꯅꯕ ꯈꯪꯅꯕꯁꯨ ꯌꯥꯎꯕ ꯅꯠꯇꯅ꯫ ꯑꯩ ꯌꯧꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯨꯝꯕ ꯉꯥꯛꯇꯅꯦ ꯂꯥꯛꯇꯣꯏꯁꯦ, ꯆꯠꯇꯕ ꯌꯥꯔꯣꯏꯀꯣ? ꯍꯣꯏ ꯆꯠꯂꯁꯦ꯫ ꯑꯗꯣ ꯑꯩ ꯑꯊꯨꯕ ꯑꯃ ꯂꯩꯔꯦ, ꯐꯣꯟꯁꯦ ꯃꯤꯅꯤꯠ 10ꯃꯨꯛ ꯊꯝꯒꯦꯀꯣ? ꯅꯪ ꯆꯠꯊꯣꯛꯂꯝꯒꯅꯨꯀꯣ ꯌꯨꯝꯗꯒꯤ꯫ ꯍꯣꯏ ꯁꯥꯔ꯫ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯃꯤꯡꯁꯦꯜꯗꯨꯗ ꯌꯦꯡꯉꯤ, ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯃꯨꯛꯁꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯅꯠꯇꯦ, ꯃꯥꯏꯁꯤꯕꯨ ꯑꯩꯕꯨ ꯈꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯈꯜꯂꯤꯖꯥꯠꯅꯣ? ꯐꯣꯟꯁꯨ ꯅꯨꯡꯇꯤꯒꯤ ꯇꯧꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯗꯧꯕ ꯋꯥ ꯑꯃꯗꯤ ꯂꯩ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯗꯦ꯫ ꯀꯔꯤꯅꯣꯕ ꯃꯥꯅ ꯈꯜꯂꯤꯁꯦ? ꯑꯩꯅ ꯑꯣꯏꯅ ꯐꯣꯡꯗꯣꯛꯂꯁꯤꯔꯅꯦ? ꯅꯠꯇꯦ, ꯐꯣꯡꯗꯣꯛꯄ ꯌꯥꯗꯦ꯫ ꯃꯥꯅ ꯍꯥꯏꯔꯛꯄ ꯉꯥꯏꯕꯅ ꯆꯨꯝꯒꯅꯤ꯫ ꯃꯥꯅ ꯍꯥꯏꯔꯛꯄ ꯉꯥꯏꯔꯤꯉꯩꯗ ꯑꯇꯣꯞꯄꯅ ꯑꯃꯨꯛ ꯑꯁ ꯊꯣꯛ ꯑꯃ ꯂꯥꯛꯆꯔꯅꯤꯗ꯫ ꯁꯤ ꯌꯧꯔꯗꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯗ꯫ ꯋꯥꯈꯜ ꯁꯥꯒꯠꯂꯤꯉꯩ ꯐꯣꯟ ꯂꯥꯛꯄꯒꯤ ꯔꯤꯡꯇꯣꯟ ꯃꯈꯣꯜ ꯇꯥꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯅꯨꯡꯁꯤꯕꯤ꯫ ꯗ꯭ꯔꯦꯁꯁꯨ ꯆꯦꯟꯖ ꯇꯧꯗ꯭ꯔꯤ ꯏꯔꯨꯖꯕꯒꯤ꯫ ꯑꯩꯃꯥ, ꯁꯥꯔꯗꯤ ꯐꯣꯟꯁꯦ ꯑꯃꯨꯛꯀ ꯇꯧꯔꯛꯑꯦꯃꯤ꯫ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ? ꯅꯨꯡꯁꯤꯕꯤ, ꯅꯣꯏ ꯊꯣꯡꯒꯥꯜꯗ ꯃꯤ ꯐꯨꯅꯩ ꯍꯥꯏꯗꯣ ꯆꯨꯝꯕ꯭ꯔꯣ? ꯁꯥꯔ, ꯑꯩꯗꯤ ꯈꯪꯗꯤꯌꯦ꯫ ꯑꯝꯇ ꯊꯣꯛꯑꯒ ꯌꯦꯡꯉꯨꯅꯦ꯫ ꯍꯣꯏ ꯁꯥꯔ, ꯁꯦꯀꯦꯟ ꯑꯝꯇ ꯉꯥꯏꯕꯤꯔꯝꯃꯣ꯫ ꯈꯤꯇꯪ ꯊꯨꯅ ꯆꯠꯂꯨꯀꯣ, ꯉꯥꯏꯔꯕꯅꯦ꯫ ꯍꯣꯏ ꯁꯥꯔ꯫ ꯅꯨꯡꯁꯤꯕꯤ ꯗ꯭ꯔꯦꯁ ꯆꯦꯟꯖ ꯄ꯭ꯔꯞ ꯇꯧꯔꯒ ꯊꯣꯡꯒꯥꯜ ꯇꯝꯅ ꯆꯦꯟꯊꯣꯔꯛꯏ, ꯑꯗꯨꯒꯗꯤ ꯄꯥꯔꯤꯅ ꯃꯥꯒꯤ ꯒꯥꯔꯤꯗ ꯉꯥꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯅꯨꯡꯁꯤꯕꯤ ꯄꯥꯔꯤ ꯎꯕ ꯈꯨꯗꯤꯡꯒꯤ ꯃꯤꯍꯨꯜꯗꯤ ꯗꯪ ꯆꯣꯡꯉꯤ, ꯄꯥꯈꯠꯄ ꯐꯥꯎꯏ꯫ ꯅꯨꯡꯁꯤꯕꯤꯅ, ꯁꯥꯔ, ꯀꯩꯒꯤꯅꯣ ꯑꯣꯏꯗꯕ ꯉꯥꯡꯉꯤꯗꯨꯕꯣ? ꯃꯤ ꯈꯠꯁꯨ ꯈꯠꯅꯗꯅ꯫ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯒꯦ ꯇꯧꯕ꯫ ꯁꯤꯁꯦ ꯂꯧꯁꯤꯜꯂꯣ, ꯍꯌꯦꯡ ꯁꯦꯠꯅꯕ ꯗ꯭ꯔꯦꯁꯅꯦ꯫ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯆꯥꯄꯣꯠꯅꯦ꯫ ꯑꯩꯒꯤꯁꯨ ꯂꯩꯌꯦ ꯁꯥꯔ꯫ ꯅꯪꯒꯤ ꯂꯩ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ꯫ ꯁꯤꯅ ꯑꯩꯅ ꯅꯪꯒꯤ ꯂꯩꯕꯤꯕꯅꯦ, ꯂꯧꯁꯤꯜꯂꯣ꯫ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔꯅꯦ꯫ ꯑꯣ, ꯊꯦꯡꯛ ꯌꯨ ꯁꯥꯔ꯫ ꯑꯗꯣ ꯁꯥꯔ, ꯆꯥ ꯊꯛꯎꯁꯦ ꯍꯣꯇꯦꯜꯗ, ꯑꯩ ꯏꯆꯜ ꯀꯧꯔꯛꯀꯦ꯫ ꯍꯣꯏ, ꯀꯧꯕꯤꯔꯛꯑꯣ꯫ ꯅꯨꯡꯁꯤꯕꯤ ꯏꯆꯜ ꯀꯧꯔꯒ ꯆꯪꯂꯛꯏ ꯏꯆꯜ ꯈꯣꯏꯗ꯫ ꯏꯆꯟ, ꯀꯥꯏꯗ ꯂꯩꯒꯦ ꯅꯪꯕꯣ? ꯆꯥꯛꯁꯪꯗ ꯂꯩꯌꯦ ꯆꯦꯇꯣꯟ, ꯆꯪꯉꯛꯑꯣ꯫ ꯆꯥꯛ ꯊꯣꯡꯗꯣꯏꯔꯣ? ꯅꯠꯇꯦꯗ, ꯆꯥꯛꯁꯦ ꯁꯨꯝ ꯍꯥꯞꯄꯝꯕꯅꯦ ꯔꯥꯏꯁ ꯀꯨꯀꯔꯗ꯫ ꯑꯣ, ꯁꯥꯔ ꯄꯥꯔꯤꯗꯣ ꯂꯥꯛꯑꯦ, ꯃꯥꯅ ꯄꯤꯔꯛꯄꯅꯦ, ꯉꯥꯏꯍꯧꯔꯤꯌꯦ ꯊꯣꯡꯒꯥꯜꯗ꯫ ꯁꯦꯁ, ꯌꯥꯗꯦꯀꯣ ꯃꯤ ꯃꯆꯥꯗꯤ꯫ ꯑꯩꯁꯨ ꯈꯪꯗꯤꯌꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ, ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯌꯦꯡꯁꯦꯕ꯫ ꯅꯪꯒꯤ ꯐꯃꯨꯡꯗ ꯑꯝꯇ ꯊꯅꯝꯃꯨ, ꯑꯝꯇ ꯊꯣꯛꯃꯤꯟꯅꯔꯨꯁꯦꯕ, ꯂꯥꯛꯑꯣ꯫ ꯀꯥꯏꯗ ꯊꯣꯛꯂꯨꯁꯦꯕ? ꯁꯥꯔꯗꯣ ꯉꯥꯏꯍꯧꯔꯤꯌꯦ, ꯍꯣꯇꯦꯜꯗ ꯆꯥ ꯊꯛꯎꯁꯦꯕ꯫ ꯑꯣ꯫ ꯅꯨꯡꯁꯤꯕꯤꯒ ꯏꯆꯜꯒ ꯊꯣꯛꯂꯛꯏ ꯄꯥꯔꯤꯅ꯫ ꯂꯥꯛꯑꯣ, ꯑꯩ ꯍꯣꯇꯦꯜꯗ ꯂꯩꯔꯝꯃꯒꯦꯀꯣ, ꯒꯥꯔꯤꯁꯨ ꯄꯥꯔꯛ ꯇꯧꯔꯝꯃꯒꯦ꯫ ꯍꯣꯏ꯫ ꯆꯦꯇꯣꯟ, ꯁꯥꯔꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯇ꯭ꯔꯤꯕꯣ? ꯇꯧꯔꯛꯇꯦ꯫ ꯀꯩꯅꯣ ꯑꯗꯨꯗꯤ ꯃꯥꯅ ꯈꯜꯂꯤꯁꯤꯕꯣ? ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯃꯥꯟꯗꯤ ꯌꯥꯝꯅ ꯃꯥꯜꯂꯦ꯫ ꯑꯗꯣ ꯑꯩꯅ ꯑꯣꯏꯅ ꯍꯥꯏꯕꯤꯌꯨꯔꯣ? ꯍꯥꯏꯔꯨꯅꯨꯍꯦ, ꯉꯝꯃꯔꯣꯏ꯫ ꯅꯣꯏ ꯑꯅꯤ ꯑꯍꯥꯟ ꯑꯀꯣꯟ ꯑꯗꯨꯝ ꯇꯧ ꯂꯩꯔꯣ꯫ ꯍꯣꯇꯦꯜ ꯌꯧꯔꯦ, ꯑꯆꯥꯄꯣꯠꯁꯨ ꯆꯥꯃꯤꯟꯅꯔꯦ꯫ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯋꯥꯔꯤ ꯁꯥꯅ ꯄꯥꯔꯤ ꯅꯨꯡꯁꯤꯕꯤꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯅꯨꯡꯁꯤꯕꯤꯁꯨ ꯈꯪꯉꯤ ꯄꯥꯔꯤꯅ ꯌꯦꯡꯉꯤꯕꯗꯨ, ꯏꯀꯥꯏꯕꯅ ꯃꯥꯏꯗꯣ ꯉꯥꯡꯉꯤ꯫ ꯏꯆꯜꯗꯤ ꯅꯣꯛꯅꯤꯡꯕꯗ ꯂꯣꯏꯔꯦ ꯃꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ꯫ ꯄꯥꯔꯤꯅ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯜ, ꯊꯦꯡꯛꯁ꯫ ꯀꯩꯒꯤꯅꯣ ꯁꯥꯔ ꯊꯦꯡꯛꯁꯀ ꯍꯥꯏꯗꯨꯕꯣ? ꯑꯩꯅ ꯑꯣꯏꯅ ꯍꯥꯏꯒꯗꯧꯕꯅꯦ ꯕꯣꯔꯥ ꯄꯤꯖꯕꯒꯤ꯫ ꯄꯥꯔꯤꯅ, ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ, ꯅꯣꯏ ꯑꯅꯤꯁꯨ ꯌꯨꯝꯗ ꯉꯥꯡꯕꯤꯔꯅꯤ, ꯆꯪꯉꯣꯀꯣ꯫ ꯅꯨꯡꯁꯤꯕꯤꯅ, ꯍꯣꯏ ꯁꯥꯔ, ꯁꯥꯔꯁꯨ ꯒꯥꯔꯤꯗꯣ ꯐꯖꯅ ꯊꯧꯀꯣ꯫ ꯄꯥꯔꯤꯅ ꯒꯥꯔꯤ ꯊꯧꯈꯤꯕꯗꯨ ꯅꯨꯡꯁꯤꯕꯤ ꯃꯪꯉꯒ ꯋꯥꯈꯜ ꯑꯃꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯏꯆꯟꯒ ꯅꯨꯡꯁꯤꯕꯤꯒ ꯋꯥꯔꯤ ꯁꯥꯅ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯆꯦꯇꯣꯟ, ꯁꯥꯔꯅ ꯅꯪꯁꯦ ꯄꯥꯝꯖꯩ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯗꯤ ꯈꯪꯉꯦ, ꯉꯁꯥꯏ ꯅꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯕꯗꯣ꯫
ꯑꯁ ꯑꯩꯗꯤ ꯏꯀꯥꯏꯕꯗ ꯁꯤꯒꯦ ꯇꯧꯋꯦ ꯏꯕꯦꯝꯃ ꯆꯦꯇꯣꯟ ꯄꯤꯔꯛꯂꯤꯁꯦ ꯀꯔꯤꯅꯣ ꯍꯥꯡꯉꯒ ꯌꯦꯡꯁꯤꯔꯣ ꯍꯥꯡꯗꯣꯛꯎꯅꯦ ꯄꯥꯔꯤꯅ ꯄꯤꯔꯛꯄ ꯒꯤꯐꯇꯨ ꯏꯆꯟꯅ ꯍꯥꯡꯗꯣꯛꯏ ꯋꯥꯎ ꯈꯨꯐꯖꯁꯤꯗꯤ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕꯤꯅꯦ ꯔꯥꯅꯤ ꯐꯤꯁꯨ ꯆꯦꯇꯣꯟ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯏꯆꯟꯒ ꯅꯨꯡꯁꯤꯕꯤꯒ ꯐꯤꯗꯣ ꯇꯤꯡꯊꯣꯛꯑꯒ ꯌꯦꯡꯉꯤ ꯆꯦꯇꯣꯟ ꯐꯖꯗ꯭ꯔꯣ ꯃꯆꯨꯁꯦ ꯂꯥꯏꯠ ꯒ꯭ꯔꯤꯟꯅꯦ ꯍꯩꯃꯥ ꯃꯦꯔꯨꯟꯅ ꯃꯄꯥꯟꯒ ꯍꯠꯂꯦ ꯑꯌꯥ ꯐꯅꯦꯛꯁꯤ ꯁꯨꯠ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯁꯦꯁ ꯌꯥꯗꯦꯀꯣ ꯃꯤꯒꯤꯗꯤ ꯆꯦꯇꯣꯟ ꯇꯨ ꯏꯃꯥ ꯌꯦꯡꯉꯨꯅꯦ ꯍꯩꯃꯥ ꯀꯦꯅꯕ ꯄꯣꯠꯀꯁꯨ ꯍꯥꯞꯄꯛꯏꯅꯦ ꯑꯁ ꯁꯦꯁ ꯑꯩꯈꯣꯏ ꯏꯇꯩꯁꯦ ꯅꯨꯄꯤꯒꯤ ꯑꯄꯥꯝꯕꯒ ꯌꯥꯝꯅ ꯈꯪꯉꯤꯗ ꯑꯩ ꯑꯣꯏꯅ ꯄꯥꯝꯃꯛꯀꯗꯧꯔꯦꯗ ꯏꯆꯟ ꯃꯆꯦꯇꯣꯟꯒꯤ ꯃꯇꯧ ꯌꯦꯡꯗꯣꯏꯒꯤ ꯂꯛꯅꯩ ꯅꯨꯡꯁꯤꯕꯤꯅ ꯏꯁ ꯅꯃꯤꯠꯇꯣ ꯀꯣꯠꯆꯅꯤ ꯃꯨꯟꯅꯒ ꯃꯉꯣꯟꯗ ꯌꯦꯡꯕ ꯌꯥꯔꯣꯏꯀꯣ ꯍꯩꯃꯥ ꯍꯣꯏ ꯏꯕꯦꯝꯃꯣ ꯅꯇꯧ ꯌꯦꯡꯕꯅꯦ ꯄꯥꯝꯗꯤ ꯄꯥꯝꯃꯒ ꯄꯥꯝꯗꯕ ꯁꯥꯕ ꯅꯇꯧꯗꯣ ꯍꯦꯛ ꯅꯨꯡꯁꯤꯗꯕ ꯐꯤ ꯌꯦꯡꯉꯤꯉꯩ ꯇꯟꯖꯥꯗꯨꯗ ꯄꯥꯔꯤ ꯀꯣꯜ ꯇꯧꯔꯛꯏ ꯅꯨꯡꯁꯤꯕꯤ ꯏꯆꯟꯗ ꯇꯨꯃꯤꯟꯅ ꯂꯩꯅꯕ ꯍꯥꯏ ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯐꯣꯟ ꯂꯥꯛꯑꯦꯕ ꯍꯜꯂꯣ ꯁꯥꯔ ꯐꯤꯗꯣ ꯄꯥꯝꯗ꯭ꯔꯕꯣ ꯄꯥꯝꯃꯦ ꯁꯥꯔ ꯌꯥꯝ ꯐꯖꯩꯌꯦ ꯐꯤ ꯂꯩꯕ ꯌꯥꯝ ꯍꯩꯌꯦ ꯁꯥꯔꯁꯦ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔꯅꯦ ꯅꯪꯅꯕꯨ ꯄꯥꯝꯃꯗꯤ ꯌꯥꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯥꯔ ꯑꯗꯣ ꯆꯠꯇꯣꯏꯁꯦ ꯅꯨꯡꯊꯤꯜꯗꯅꯦ ꯅꯪ ꯌꯥꯒꯗ꯭ꯔꯣ ꯌꯥꯍꯟꯒꯦ ꯍꯥ ꯌꯥꯍꯟꯒꯦ ꯍꯥꯏꯔꯤꯁꯤꯅꯤ ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯪꯕꯣ ꯏꯆꯟꯒ ꯁꯥꯔꯅ ꯄꯤꯔꯛꯄ ꯒꯤꯐꯁꯦ ꯌꯦꯡꯂꯝꯕꯅꯦ ꯑꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯁꯤꯑꯣꯒ ꯃꯤꯇꯤꯡ ꯑꯃ ꯂꯩ ꯍꯣꯔꯦꯟ ꯄꯨꯡ 8ꯗ ꯐꯣꯟ ꯇꯧꯔꯛꯀꯦꯀꯣ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯁꯥꯔ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦ 14 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯅꯨꯡꯁꯤꯕꯤꯗꯤ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦꯅꯤꯒ ꯈꯪꯖꯗꯦ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯏꯔꯨꯖꯔꯒ ꯄꯥꯔꯤꯅ ꯍꯥꯏꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯇꯣꯝꯕꯤꯁꯅꯥ ꯅꯨꯡꯁꯤꯕꯤꯅ ꯀꯦꯔꯤꯉꯩꯗ ꯃꯥꯒꯤ ꯀꯥꯔꯗ ꯆꯪꯂꯛꯏ ꯍꯥꯏ ꯀꯥꯏꯗꯅꯣ ꯅꯪꯅ ꯆꯠꯇꯣꯏꯁꯦ ꯁꯥꯔ ꯄꯥꯔꯤꯅ ꯄꯥꯔꯇꯤ ꯑꯃ ꯌꯥꯎꯕ ꯆꯠꯃꯤꯟꯅꯔꯨꯁꯦ ꯍꯥꯏꯌꯦ ꯑꯗꯨ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯑꯁꯦꯡꯕ ꯃꯥꯒ ꯀꯣꯏꯅꯔꯕ꯭ꯔꯣ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯉꯟꯅ ꯍꯜꯂꯛꯎꯀꯣ ꯁꯦꯁꯦ ꯂꯨꯄꯥ 1,000 ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯏꯆꯟꯁꯨ ꯆꯪꯂꯛꯏ ꯇꯣꯝꯕꯤꯁꯅꯥꯅ ꯏꯆꯟꯗ ꯍꯥꯏꯔꯛꯏ ꯍꯥꯏ ꯏꯆꯟ ꯅꯆꯦ ꯇꯣꯟꯁꯦ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯇꯩꯕ ꯅꯥꯟꯕ ꯇꯧꯕꯤꯌꯨ ꯍꯩ ꯍꯣꯏ ꯃꯥꯆꯧꯕꯤ ꯅꯨꯡꯁꯤꯕꯤꯅ ꯏꯆꯟ ꯆꯪꯂꯛꯑꯣ ꯀꯦꯕ ꯍꯧꯔꯕ꯭ꯔꯣ ꯆꯦꯇꯣꯟ ꯍꯧꯗ꯭ꯔꯤꯗ ꯅꯪ ꯉꯥꯏꯔꯝꯃꯤꯅꯦ ꯏꯆꯟꯅ ꯅꯨꯡꯁꯤꯕꯤꯕꯨ ꯀꯦꯕꯤ ꯄꯨꯡ 1ꯒꯤ ꯃꯇꯨꯡꯗ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯕ ꯂꯣꯏꯔꯦ ꯋꯥꯎ ꯆꯦꯇꯣꯟꯅ ꯅꯩꯔꯦꯍꯦ ꯄꯥꯔꯤꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ꯭ꯔꯥ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯕꯤꯗ ꯐꯣꯟ ꯇꯧꯔꯛꯏ ꯍꯜꯂꯣ ꯅꯨꯡꯁꯤꯕꯤ ꯂꯣꯏꯔꯕ꯭ꯔꯣ ꯍꯣꯏ ꯁꯥꯔ ꯂꯣꯏꯁꯤꯜꯂꯤꯌꯦ ꯑꯣ ꯑꯩꯗꯤ ꯅꯣꯏ ꯑꯗꯥꯏꯒꯤ ꯗꯨꯀꯥꯟ ꯄꯔꯦꯡ ꯂꯩꯕꯗꯣ ꯑꯗ ꯂꯩꯔꯦꯀꯣ ꯍꯣꯏ ꯁꯥꯔ ꯊꯣꯛꯂꯛꯑꯒꯦ ꯏꯆꯟ ꯁꯥꯔꯗꯣ ꯉꯥꯏ ꯂꯩꯔꯦ ꯍꯥꯏꯌꯦ ꯅꯪ ꯑꯝꯇ ꯊꯤꯟꯗꯣꯛꯄꯤꯌꯣ ꯏꯆꯟꯅ ꯅꯨꯡꯁꯤꯕꯤꯕꯨ ꯊꯤꯟꯗꯣꯔꯛꯏ ꯄꯥꯔꯤꯅ ꯏꯆꯟ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯁꯥꯔ ꯆꯦꯇꯣꯟ ꯕꯥꯏ ꯄꯥꯔꯤ ꯃꯤꯡꯁꯦꯜꯗ ꯅꯨꯡꯁꯤꯕꯤꯕꯨ ꯂꯣꯟꯅ ꯌꯦꯡꯉꯤ ꯑꯃꯨꯛꯁꯨ ꯍꯦꯛ ꯃꯤꯠꯆꯥꯅꯩ You are looking gorgeous ꯅꯨꯡꯁꯤꯕꯤ ꯊꯦꯡꯛꯁ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯅ ꯂꯥꯛꯏ ꯃꯔꯛꯇ ꯑꯃꯨꯛꯁꯨ ꯇꯨꯃꯤꯟꯅ ꯂꯩꯅꯩ ꯄꯨꯡ 1ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯀ꯭ꯂꯥꯁ ꯍꯣꯇꯦꯜꯗ ꯌꯧꯔꯦ ꯇꯁꯦꯡꯕꯗꯤ ꯋꯦꯗꯤꯡ ꯑꯦꯅꯤꯚꯔꯁꯔꯤ ꯄꯥꯔꯇꯤ ꯂꯩꯇꯦ ꯄꯥꯔꯤꯅ ꯅꯨꯡꯁꯤꯕꯤ ꯄꯨꯕ ꯌꯥꯅꯕ ꯑꯣꯏꯗꯕ ꯉꯥꯡꯈꯤꯕꯅꯤ ꯍꯣꯇꯦꯜꯗꯨꯒꯤ ꯐꯦꯃꯤꯂꯤ ꯔꯦꯁꯇꯨꯔꯦꯟꯠ ꯂꯩꯕ ꯁꯥꯏꯠꯇꯨꯗ ꯄꯥꯔꯤ ꯅꯨꯡꯁꯤꯕꯤꯒ ꯂꯥꯛꯏ ꯃꯇꯝꯗꯣ ꯄꯨꯡ 4 ꯇꯥꯔꯦ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯑꯣꯏꯕꯒ ꯅꯨꯃꯤꯠꯇꯤ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤ ꯑꯗꯨꯕꯨ ꯍꯣꯇꯦꯜ ꯃꯅꯨꯡꯗꯗꯤ ꯃꯩꯅ ꯄꯨꯡꯉꯥꯟ ꯉꯥꯟꯕꯅꯤꯅ ꯉꯥꯟꯕ ꯊꯦꯡꯕ ꯈꯪꯂꯝꯗꯦ ꯚꯦꯂꯦꯟꯇꯥꯏꯟ ꯑꯣꯏꯕꯒ ꯔꯦꯁꯇꯨꯔꯦꯟꯠꯇꯨ ꯗꯦꯠ ꯂꯥꯛꯄ ꯄꯥꯈꯪ ꯂꯩꯁꯥꯕꯤꯅ ꯄꯤꯛ ꯊꯜꯂꯤ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯍꯣꯇꯦꯜꯁꯤꯗ ꯃ꯭ꯌꯨꯖꯤꯛ ꯀꯟꯁꯔꯠ ꯑꯃꯁꯨ ꯂꯩꯕꯖꯥꯠꯅꯤ ꯅꯨꯡꯁꯤꯕꯤꯒ ꯄꯥꯔꯤꯒꯁꯨ ꯇꯦꯕꯜ ꯑꯃ ꯕꯨꯛ ꯇꯧꯗꯨꯅ ꯐꯝꯃꯤ ꯃꯦꯅꯨꯗ ꯅꯨꯡꯁꯤꯕꯤꯒꯤ ꯑꯄꯥꯝꯕ ꯍꯪꯂꯒ ꯑꯣꯔꯗꯔ ꯇꯧꯈꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯒ ꯇꯧꯈꯤꯕ ꯑꯣꯔꯗꯔꯗꯨꯁꯨ ꯂꯥꯛꯏ ꯏꯁꯩꯁꯨ ꯍꯧꯔꯦ ꯁꯤꯡꯒꯔꯁꯨ ꯁꯨꯔꯦ ꯂꯥꯛꯂꯤꯕ ꯑꯥꯔꯕꯤꯟ ꯄꯨꯁꯄꯔꯥꯅꯤ ꯁꯨꯔꯃꯥ ꯑꯦꯖꯦ ꯑꯦꯛꯁꯦꯇ꯭ꯔꯥ ꯂꯩꯕꯥꯛ ꯅꯤꯡꯕ ꯏꯁꯩ ꯑꯃ ꯁꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯤꯡꯒꯔ ꯑꯥꯔꯕꯤꯟ ꯃꯥꯒꯤ ꯂꯦꯇꯦꯁ ꯁꯣꯡ ꯑꯃ ꯁꯛꯂꯛꯏ
ꯑꯆꯥꯄꯣꯠ ꯆꯥꯔꯝꯕꯗꯒꯤ ꯄꯥꯔꯤ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯅꯨꯡꯁꯤꯕꯤ, ꯃꯤꯅꯤꯠ ꯑꯝꯇꯪ꯫ ꯍꯣꯏ ꯁꯥꯔ꯫ ꯄꯥꯔꯤ ꯁ꯭ꯇꯦꯖꯇ ꯄ꯭ꯔꯞ ꯀꯥꯈꯠꯈꯤ ꯑꯗꯨꯒ ꯁꯤꯡꯒꯔ ꯑꯔꯕꯤꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯔꯝꯃꯤ꯫ ꯂꯣꯏꯕꯒ ꯅꯨꯡꯁꯤꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯁꯛꯂꯤꯕ ꯏꯁꯩꯗ ꯂꯣꯏꯕꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗ ꯂꯥꯎꯊꯣꯔꯛꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯍꯌꯦꯡ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫